aduna hojik ma leikhi de ba asida aingon da thau ba am wakhan da thaurak pa madi aina kana da amu hangani haibo question je aingon da lai Manipur Naga gi maram Meitei gi maram Kuki gi maram Christian wera hi maram history kaja se hojik karamba ahanda amu hangsira haibse aingon da achau question lai aduna mana leikhi de ba se aikoina kari thoki maram gaja se hangpham oiba maru oiba leader ma takhi bese masi akoi mayam de saura ba amang ba amani hade loge magi punsi manam se ai khar haijaning bani adubu matam jam si masida ai matam loroi adu musuni pi lusi do nak la pi sida lusi telepon ko so ko tinang da lapok to na pula da de asi dero lang jara thank you thank you ex-president Ginaingam mai mahima matanda Patsliga Nyamanaga Baptist Association president ni Mapuan Kasawine ngasi iku heptare apau Athuibo na prithibi si thadok daga magi permanent citizenship launana ba chakrabani ramdam iramdam asigi damakta ma thadok rabasu magi ino na hingwe yaba citizens ama sargada hingnana ba ma chakrabani aduna Hinghauriba limhauriba akoi amana amabu thaugatna laminasi funeral service is not for the dead but for the living one heavenly funeral service or condolence service have city siriba thawai leidraba haksam pulang si akoi gimang de khinduna leye magi maram degi tauri adu oirabusu funeral service condolence service habsde nipa asigi maramdi tawiwane hingiba ekoi amana amabu seba tawduna amana amabu thokatliba inkhatlibi ki thabak ni habisi akoi kaugunusi aduna ngasi dimbiriba mayambu thank you haidingi akoi LNDA Liangmai Nagabja Association city family ni adu oirabusu akoi Liangmai apumbagi youth ki department general ki department yamna laye pomnamak ge mohut oina lekhatle haraga ipa iku Athuibo nungaina chadu nungaina khongsalu lemhoriba nacha nasu sing nangna apaba thabak kaya bulum tawramba adugumna ai ko somu pangthokani habisi yuwa si hajaraga sidi ki abre buerege imungi Masanuki oibra tanano mamu pio city ekoi LND association ki oinati ekoi ki executive secretary ngarang hek ma punsi thaduk kraba namit adumak the miyum the lakle haraga pi pham thokpa as a token of love that di ma pi thokre adu oira subject ekoi aryang habisi ekoi lengmai gi loni khunku haina manipuri gi londa adum khangna bane aduna ko aryang khungi kudun put macama pura adu koi imong na lakle tang lawbiyo sidi kinum resal lagi thank you President Nyamanaga Baptist Association Manipur matam ni yang kenu were dur bisu na ketang matam katang laksing ge akoi super fast ko jenang gi hana am super fast thogun pa malai amu kamai brother amu kamai ex president jenang gi super fast matam lo bisu thank you asi ummanung
mafam tungan ba masa masu leader miyam usilaga ipa Athuibo se taibang di thabak loisile mana tawbo jaba makai tawbo luere pothare haina ngasi ipa Athuibo bi numit che lapiba mi khuringmak ki damakta zaiba ba poisu ma uba unsi se atang bani hai se panghai hai bi yade ma da aseba ma atang bani punsi da hai su ma umna ekoi se hingadra adusu hai bang namde punsi su samba mangona itop topa aina khwaidigi Jelengronggi marakta loina ekoi leader ekoi Mr. Azam hausi ai successor oiba president Mr. Azam thakta gelkhapi se ai mathangda mana president oibin adu oina mapo please be say aina kino wearing idigi aina se kunthra mi pu se civil organization da tawrakpa matangda Athuibo haiba ahan se thengnaba ngamde mage marup mapa loina lekhidre man aroiba oina lei mage aroiba khonga duda karam haina tawi mage angappa nupani memory jam gwange hek Manipur hek haubadigi hauzik phawbagi oina ma wari numit chuppa wari sabada madi thaina ekhoina poktri ngai digi haurakpa wari makhaido numit chuppa mangonda phaminara wari saningba nupani ahal oire haina thaidoklaga karigumba hekta kinu oiba ahal nate phamungda warsu wari saningi lelusu saningi thamlusu saningi itop topa ahal mani ma sidi particular jati amagi oina popa nate madi jati punamaki oina popa ahal amani asiguma hal asina lekhi da base ekoi former speaker amana ekoi ex president haibado summi hawjikti kanada hamgani ekoi gi horak phamse karam haina ekoi se horai haibada masa masuni haibu wani masa masudi Manipur da leiriba ekoi India ge moina leiriba khuding mak sidi every now and then phaminnar ga wari saba matam phangaroi ekoi na hatang la ga wari saba da madi yam ekoi na hamba ama mana taning ba kayamuk leiba poto ekoi na lawsin ba matam da budi lawsin yam na lei adubu ngasi mana pa Athuibo se leikhidre sire haibse hainingde magi thabak makhaidi ekoi leidi ekoi phajana tausi adubu aroiba oina magi last breath ta mana siram daiga tinaba haibido Jelengronggi marakta aisuk mara haida aisuk khale adu man pamse binge Jelengrong black Jelengronggi I ama oina pokpanina magi aroiba magi asina asumani haibase zemai liangmai rokmai puimai ekoi asini I oina magi amata oina pokpa harni asina mana khalamba wakhan se apunba oina ekoi se ishorna miga ishorga lon amata oina laibadi mathang asum lakpa matamda aroiba da ekoi zemai liangmai rokmai puimai haibu wani adu ekoi gi apunba amata oibadi hamai haibase masin asumani ko haibase mami pautani aduna aina leader oiringai da masi decision laure man pam ki matungina chumi
ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯄꯪꯇꯧ ꯇꯧꯗꯦ ꯖꯦꯟ ꯃꯈꯣꯡ ꯌꯦꯡꯉꯦ ꯖꯦꯟ ꯈꯣꯡꯕ ꯃꯈꯣꯡ ꯃꯥꯒꯤ ꯖꯦꯟ ꯈꯣꯡꯕ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏ ꯇꯨꯝꯗꯅ ꯑꯩꯈꯣꯏ ꯌꯦꯡꯉꯦ ꯃꯥꯅ ꯍꯥꯏꯕ ꯃꯈꯩꯗꯣ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯏꯄꯥ ꯏꯄꯨꯅ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯕ ꯃꯈꯩꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯄꯣꯞ ꯇꯥꯒꯅꯤ ꯁꯨꯝ ꯍꯥꯏꯅ ꯇꯥꯔꯛꯄ ꯍꯅꯤ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯄꯥ ꯑꯊꯣꯏꯕꯨꯅ ꯈꯜꯂꯝꯕꯁꯦ ꯖꯦꯃꯥꯏ ꯂꯦꯡꯃꯥꯏ ꯔꯣꯛꯃꯥꯏ ꯄꯨꯏꯃꯥꯏ ꯅꯪ ꯇꯣꯉꯥꯟ ꯂꯩ ꯍꯥꯏꯅ ꯂꯣꯟ ꯈꯤꯇꯪ ꯅꯪꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯀꯔꯤꯒꯤ ꯗꯦꯚꯂꯞ ꯇꯧꯗꯨꯅ ꯂꯩꯔꯁꯨ ꯏꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨꯒꯤ ꯏꯗꯣ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯍꯥꯏꯕꯗ ꯍꯥꯃꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯥꯏꯔꯝꯕ ꯇꯧꯔꯝꯕ ꯃꯈꯩꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯈꯠꯂꯒ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯉꯁꯤ ꯅꯨꯃꯤꯠꯇꯤ ipa nanggi kamu menata laga ikhwani wari sabdu arwai bawai nasadu suleri baru khaisi nanggi wakan khalaga jelengro jemai lemai ro mai pui mai che amata oi ba oi shuru ipagi aning balo isu ni khodi makta bibi ba oi shuru ai why is he ai ba lo shi thank you for thank you yamba mukamai ex-president Zeleno Union Kazikti Keith and King from Tharun village when the movie right over in the heat and way Pania Boga Athuibo to Munhu D Kamadum, Sinamadum, Patapanadum, Omamihi, the Sazanaso, Palame, Ma Hatiza, in the Toslam Kaye. And I have used Hibernized to some dinner medi, we lost my identity, Hasaman, Manuiati, dear Madum, any society, Tamtam organization, Mudumedi, gain the Dinmidai, to the Idi kasi continuous kung jadi tu tingkai ni thalanan so gombo mai khatza India badai mai ini tu sa tingkai hai bo kampo to Zeleno community में दुनिया पिउ खाए जा सी मत सी दे कम सी दे तो जा hai bo bao to ko mui ko ka bele so so to ban me tu za Zeleno committee to ki we ti sin khaya wa di ka ma bo kam po kha to society ka tam tan so Indian science so di to ma sa ka tam society le so di to ha di para sam ko wi bo keng de ding ko ni dai hai bele jing so thai nai ka society ka to ma sai pi ji za bambo Wangan sumbanaya jadi thagat mina like tu sa tingin Athuibo ali rasam ali pau rasam ku Athuibo japa benai khat cuai tu sa i stun Athuibo la tu dikhaya tu sa bagan housing so tu din daw dikhaya dai hai bo tampo hai to Zeleno me dumna msta mi msta khaisa ni lu tin pau ma me ni lu na lu sa hai bo Ruilang labo, lunsa ka po, thala mai dong. Zeleno me dong kadi manipu, si mo dong po mo mai di kaye. Basay bidi, aliyo thala me kuga, paging bamisay. Zeleno Union bidi o any organization like bidi. Thai tingras na mo di lungkhang sa kasi mo mani pa ba mai, hay po to kunsa nilo dong society dong Zeleno community na kasi mo ban sa di sa mai di bang so nei di ding khaye to za ina khin khala ni ba khana pi ko ga
그래서 이খা이니에 아피우토 한카카는 데자 고위부상 마사이 시마리 시에 인티마리 인티도 라카니고 kum자 하이고 kumbo kakikunga panam pazaka zeleno ko pilmo la milo to si henkaye haigo po quality kumbo liu ngamla bo phiu tawla bo lung lung khai sito mahi na agunza ikolebidi panam panam dia zati zeleno mo di he to khai lo za I haiga sokala begami nai za kilong molang na nai sai apiu sai benai Athuibo sai benai zeleno community du na pal stungui za sakong tani kadibo kam kumza sungui mo thaw ta mo khaiba nai za stungui san za kiki kan po ta ngaba dai to ka to di kai to ko dai 그때 그러면 랑 tolerance 인사이즈는 더할 빠지리가 마찬가지 words of acknowledgement no devotion Hey, matan tensi lakpo galway na. Ako'y modelo taso sayang ba ore. Kakapa ko din ito ang galay. Sayang suning karang galay. Hare, imungi muhuta na muli kaptari. Ngasi numitsi Karam hai na pung tarako hai na khalam ni. Ako'y imong mi karakat na magi funeral si tinduk pagi program si na sa tarang tarako hai na o bakan si karan naman ni. Ada bonus si ba ako'y miyam na leadership machine na lapido na Pagi program si mapungpahan kita magta ahanbada noy miyam taga sabuni isol na so sigo mo numit si harambi kita magta isol puso taga sabuni magi program da hay sim kayam yam hay na kray ay so hayro roy yam taga siri hay ba hay kapta hay na taga sabuni ipa si magi citizenship si hun anigi masa hun ahum gi masami pop gi taron de boy haina kre taron de boy si truk tre ki madung da abram da chakhi adudigi pakhang phara ga amuka 1949 digi nambiram da bot chakhi So namgiram degi magi social involvement political kiresi namgiram degi hauke bini. Ason harum baga mana to gade batra bakra tawkhra bamudunda. Asis church ki desu yo ta toram kre political arena de sangame agom de loy nolore bamudunda 1983 da magi popham toron da halak laga magi native status do motaron de lokhi bini adu digi loramba matungda asida halaga asida maka embassy de sim matam khayormi thora aga apaya manchas ki pastor sugarmi uga te digi adu digi hauna ngasi ngarang pawasi magi lepam si mana base to area si inhalo ena sunana mabu siro sindre ate kena todo jo mana masadgi wenedi laina mangonda sipa e haibasi todo polete bini an orabgi solapa adunatana mangonda todo pa laina pakterni magi sizasi yang seng saurani ayamba mana suntatana hai masamu phana kusige harigidi some vegetable ka saw haisi ma hehek ta haini adum hena masamu di hanne so ne yupe bini aduga mana sum solak pasida hakumgi abatare hakumgi September atuway digi ma leng bukod pasi ngamaktre bedridden obisi September atuway digi hausi bini
asumna nga lorga marang magi so tin sum laga loisin higadra haibisi anira umar apai singna rabni Muruwena Christmas matangda apai celebration atong sida asiguro si magi last break thok tar ke ko mayam start ke ko hene warame madulam towe New Year ki last Sunday ki adu desu mangonda soro homdagi problem matulai losin la higadra hena mui name adu mo hendo oga min humni mari nisi amo lanto oga ngarang digi ma last friendship mutawe se to takimni mayam na so high grade kari mati kya mo saram dargusu hey dargusu hey ngam dargusu ngame thol dargusu thowe haina salat piba mayam se imung akhoi na madu khanuraga morom dedi abai deserve to the bani adu mayam na mana every step of his life every little work he has done missing pa biduna count to ire herga tagal ngambasi idamakta akhoi ki obligation akhoi ki gredi laman tonba laman signa taba laman tonba se akhoi munda laman tonba si yamna akhoi lezere kribo haigini ma si yamna naw na magi political career da mo kasitam din toge sehi mal sehi kulipan kumapan digi ba electoral college ke members ko na tangkre before he got married nupi thi dingin digi ba political arena sangre asum hena ma si adu digi haure herga saki dona magi last part of his life of asum hena saki bene yamna nokhoi mayam ki akhoi laman tole akhoi yamna nokhoi laman tole akhoi yamna hai akena hai lesu thagat bibi ki damakta yamna harau zare aina mayam laiba matam manghalaga lakpi bakat tanatana laiba mayam na imogi owa bata soro yaba soro pena esasu yamna kapire piro sa kajana yamna pibire lerang sa kajana kapire mesi se apai na mesi pa bada loiba maroi daba nakai ki khodon mayam se apai imuna phangjare agana madugi damakta kaisu singla na so wai khibi ka mayam yengsin piriba nangsi piriba bai so na mayam ki taubiman khanbudo Mayagi Basida, Ibo Perislu Haiba, Way Crazy Hairaga, some recitations are there. Thank you. Hey Matabating Loimide Ali Utumai Karimboting, Pating Puan Wangong Lage, Ira Lan Wang Lage, Pating Puan Sai Suizu, Lumni, Aluan New Sui Wangi. Takumatang pating puan malan wang ziu kalimage pating puan sai sui wang ziu karya puan kesan puan lande sara penti sui wang lande karing tingra kui mit mene pating puan sai sui wang ziu tatien kau huan di meralan ting na hinam macang lande samai tingra hamit mene I maninge pating puan Matha mala bomboting di kalun siye maning khaizu karing boting malan wanglo apong yu musing khabluye misan ka kharetsa apo Athuibo you have to see mana seasonaba inna hapni di Athuibo hensi Masi hei singe thona phe loina ma ase thaba oina ma pang topi ni exing ma khat na te thona pha khat na te thaba oina pang topi ba pang thop iba
onthokhiba wa amani politics khatnate religion khatnate social khatnate habisi apoi magi biography the country he lived a holistic life. His aim, his goal was holistic development. Adubu magi punsi di yelagadi, he lived a simple life, but high thinking. He's a gentleman. He is selfless. Makat makhande, ma sacrificial way. Katok pun name. Aduga ma say straightforward. Ma nangang dobni. Kide saude ngang dobni. Chum na achum do ngang ngamni. Ngang topni. Ado ako'y namusik celebrating the life of the Athuibo. How do we celebrate such life? Hay na kanda, ay longing, ay taway nung napamba ay si, ako'y kimura kasida, church asida, liyak na Baptist Church Imphal asida, senior ordained minister na pastor, wairang lagati hay na, ay wakanda, ay longing asida. Hay ba di, ang amami na, tawa kasi, tataragadi, matik magpunse, hen legally, abisi, egin, taway nung napangzabado, lay. Egi consolation amana, Reverend Timothy, and benediction law, Malay. William Baptist Association ki President, Reverend Masonama, Malay. Mukoy ni ki presence na. Mukoy lay, tunda lebi, habigi wakanda lebi. Ado, kari kita how do we celebrate? Ado, kari kita celebrate all bra. Why? Sigra pun si pri celebrate all bra. Masai hai ki bakra de theology ni commendation ni. Usi gospel chang naga. Celebration to revi ki maram sidi kari. Punsi sidi set kergadok ni set nalay apostle set kre 1 Corinthians 15 ki 54 55 miyam khang na bahay na nung sheet hoy ba New Testament de ki pagi tuigong musong mangbaya ba si mangbaya ba set pa amasung siba nai ba asi siba nai ba set pa matam adu da ikhra ba wa asi thungani siba bu angam mana yoto kre he siba nangi ngamba kadai dno he siba nangi namu kadai dno ishor ki sasrani siba si bisna aroi nate haini ekoi ki gospel asida asigi maramna ekoi magi kunsi thapak kitama khat nate celebrate ori se horen lomba nain na koi leigrab gidmo leigadop gidmo su celebrate ori 1 Thessalonians chapter 4 verse 14 to 17 maram di Jisu na siba amasong hingat pa adu ekoi na thazarabadi adu gumduna Jisu ki mapan na tumki busing buso ishor na ibungoga loina na pubirakni maram di Prabhu ki wahay na asi ekoi na nakoi da hairi haibadi Prabhu lenglak pa hauba lehoba hingliba ekoi na tumki basingi mang sutha tharoi maram di Prabhu ibungo masamak sargadagi kholauga athoiba sargadut ki konjel ga amasung ishor ki pere singa mukon ga loina leng thabirakani aduga Kristada sikiba singna hanna hingatkani matung aduda lehoba hingliba ekoibu makhoi ga loinana atiada Prabhu okna zanaba lechin manungda pak pukhat minabagi bigani
amasung asumna ekoina matam leiba khibikta Prabhuga loinana leminagani asi ekoi ki thazabani asi di prithibisne ekoi uzik physical sa oina leibisi khatnate asi di hore loikrani apau na bis loikrani adugo apau na tak khiba apau gi lambi dula Jisu Kristabu thazabas ekoi mayam su chakani ai asi di maramne ekoi celebrate tawdani adu asi ka ai di lakbra hairagadi John 3:16 Maram di Ishorna Taiwang pan babu asuk nungsibire haibadi ibungo mahaki amata ngaiba macani pa adubu pibire aduna macani pa adubu thazaba mi khudingna mangdaduna lomba naidaba hingba phangnanabani Jisu Kristamu thazaba maramni akoi lomba naidana leikhrani akoi apau gi unsibu celebrate tawdna lei zat naide dharma naide mayam tinna lei aduma Jisu ko thazaba bi oina ma ki thazaba asi sastra de pathok chabni ekoi ki thazaba Christian tingi thazaba asi krisunate nang ina kaira kun nabi namang nate aso osang oina bi damak nate thawai singmo lomo naidaba unsi gi damak ta ekoi Jisu Krista thazabni ekoi Christian mayam na thazaba asi leitragadi thazaba ekoi ki dharma Christian dharma absi krisunate thazaba sing Christian sing asi amuka hanna ekoi ning sing se apona thazab duna mana pangthoki ba ma ki punsi asi ekoi magumna hingba pangthokiba ngambra kai hergadi ekoi magi matung inna chanaba honnasi lale hairagadi ekoi amuka hanna khansi apapa chume haba leirgadi ekoi insi natragadi atopusu thisi Apogi macha oibising yang le nupa nasu nubi nasu imu yang le adubu masu sing sina mabu magi mongpam hebtare magi aroi babidai gi dama thin bigani pu bigani mikadam da so boy Mabudi ekoi ishorna sem bikraba matung inna mabudi ekoi aroi ba bidai tawraga thanam thragani adu magi thapakti mabu buwa misi buwadawa misi ichini nawai ba masusi magi thabak ase ekoi pangthongraba magi thabak ase ekoi let us carry forward the work that he have left behind adu khoi kautho ise ningsing laga adum thamse unete thaba adu muka asi kramhana carry forward to ya da bra chu se alim he yo samai na le popo ise we come away ke dia paul hai sira tam sin away ali liang mai apo kum ja dong khai kami mai mama chu mukum tai lo bam khedi suye bama khedi suye apo kuma mai bama te bali mukum tai hi apo kasi khoi nating mating makun
asini haiba loinamukti khangde haibasu ngamde adubu ekhoi give best honor pigadobuni pinabo hotnase haina tawdi tawbuni tawbase asida nakoi ahalaman oiragasu oza mayam oiragasu nakoi gidama nakoi bu honor tawbiba kauragadi kokpiu seat reserve umba tawbiba kriso leitre imung aduga participant gidama khatta agar seat reserve tawbibini asum tawbada nakoi bu honor tawbide habugumba leiragadi kokpiu aduga imung nasu apobu nakoi church oina nakoi jan oina chokong chu khai tangmage adu nakam khai tangmage ju bam sai di ni di kwa khelo che jan na ning ji khailo ju di he khe boy che ju ka kanam bo aroi bada apogi ming ta ba masak pu ba 33 years oi khre maga tinapa habidi yaroi adu maga close oina nakna leirakpa asi 5 years oiri magi punsi si kyamuk mamantang labroko habidi khangi asini habidi ningsing di ngamdre ithoktre adu magi punsi asidi ko habidi okhan di lei edi ishor gi bor yam pui asigumba apogi punsiga matam khradang wergo so lemina rampai sikyam phabra ekoi asigumba punsiga dama ishoda nijasi ishoda haijasi aduga ekoi su inna matausi matam lobby bada ingta na phamti damakta ishoda body bo isho hoye puram di bashilani puram bashinaba koi say nasminagani abide with me in church ki hymn number 130 aduga si say si hexa kuloiraga benediction si koi Reverend Timothy Pauman pastor of the Munhu D church na lobigini aduradi say si hymn number 130 abide with me si lobigini say si hexa kuloiraga koi Reverend Timothy Pauman mapam dali khamse Kai my heart
sai đi ring đi ra bi ma giang ai mayam phambisi mapuyung oi shor ga mapam da sang jasi seng thoraba khoi panama ki pai bung oi shor nahakki nungsi thojal ge manungda ai khoi iram dam masigi damakta prabhu yamna tangai phadaba ai khoi mayam bo singbi nanaba nahakki dut amoina ai khoi gi nungsirba khoi gi apau Athuibo dai mai mahak sibu prabhu thabirak lei ngong asidi mahakna hingbiram laba mahakna subiram kraba mahakna utpiram kraba lamjing lamtak mayam adu amukka haina tung ille harga prabhu ngase ko celebrate tawjari hojik ti prabhu shor ai thajai nan suksoi so de pibi ge habase ana hojik ti prabhu aroi ba mathau mangam prabhu punsigi ekoi nungsirwa apaugi khongchat ase aroi ba phawda am committal seven such a power prabhu singbi ba minister amasrong masida yabi gudar kulim gi matakta apanara kare so daitana prabhu loisin dinan ba na kut sina jabni ai khoi mayam prabhu na hakki nungsi thojalo manunda sem thawai du singbi rera ai khoi chu prabhu na kanso tu themjin biu ai khoi ki prabhu khain mai chak lang leba ai khoi thomoi mayam su prabhu na themjin biu habs ni jibni prabhu lakra matamna sakhi matam gya hen hakki ningthau le pak ke tamak sembat pangamba adu meo sin wena jage ai khoi pape handok pi ba amat ngar me prabhu jisu sonjari lokat biu amen Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn